Ano siya jamun ba sing pa pudre. Kara faja ba sing do. Houre. Kaya do ma kari su me am dai dai. Do me am da. Asi ngan jere. Se me am. Ni pakora oina thonge. Ado me am ngasi se ai kana tawre ba ko. Ma'am, good morning. Ayuki le live from Ghana. I lay thi bako. Do ma'am asise. Ma'am asise na lupa kun pibi sing do ne bako. Ay lay thi ba jam mata sare ne asise maka lupa kun pi na malay. Do atay su kari ma'am lay re bako ma'am ado di ma'am ding mathang makata ba do mi ngan jira ke. Ya mata sare tra ma'am. Do haji ayuki lay thi ri. Ma'am asina tayen pambi ne bako. Tayen pambay ama so sil lagi ya. Una. Ma'am asina pambay pambi ne bako. Tayen manadi phange do pambay thi bako. Sumaina ahum long ba ko. Do ni ai thi ge tawri hoji. Siga so ahum long bam lay re. Siga so ahum long si ani long ya bako. Ma'am siga phange ma ahum long ba ma phange bako. Ma'am ko gi pungdon pambi je yong se. Ko tai ma'am na chikta na pungdon cho ba. Se chikta na pamudra. An ba di tikta ai ma'am pa le ba je. Hanwai di jamna sangami handak di loina mulle. Siya sa chokum pale. Pale siya ba. Ising da. Seke libe siya ba. Sonda su. Se ma'am. Se pungduan matani se ma'am. Chikta na moina. Thada re ba. Se da su. Siya pa ba kay no lam ge. Se ma'am. Se ma'am se roba. Se chikta ra me. Se pamudra se. Kaji kra pungdo na te. Loina de khoi kyam sa ni ko. Duna se pamuri ba mingon da su kana to bonam de. Siga su me ama tari sarba. Se mulla di moi se pamun ta mun se le ba mung tang da. Unta kamai na sa ni ko. Na yo lagay to bani ngasi la ka ni hai lo ba do. Ado khangde lak to ba law do. Heng jo sanagi chat pa nimita su na ba nimita su kara po bini magi. Se tari so ba siga su tare chikhai dana. Se pamudra ba. Se siga su ba. Ma'am kaji kha bu no cho bam ta. Loina ta le re. Ising thada dana. Siga su sim su phari ba kai se su siga su as asing se banam de da hon ko ni pamu re da pungdon ma'am se pan me se ma'am phajadra se charong oina pali sab siga su pale se ma'am pali ma'am pan badi phajana pale khotai ma'am na lo re am to ba ujiak ne khotai ne ma'am chang na chon de matak ta so ma lei re khaibok cha thoga se ura ba khaibok cha thoga siga lei re pungdon andani ko ma'am kari hani ko horen lawba lak pari yenge asi haina gi bana ba punna pithopa gi ini ase je khulai ro hek lai ro siga ai hek palai re ini ona kara hek lai ai je
ꯁꯤ ꯑꯉꯧꯕꯤꯗꯨꯔꯣ ꯈꯪꯗꯦ ꯑꯉꯧꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯇꯩꯁꯨ ꯑꯃꯨꯛ ꯂꯧꯔꯤꯑꯕ ꯁꯤꯒꯩꯁꯤꯅ ꯅꯍꯥꯟꯒꯤ ꯑꯩꯅ ꯂꯨꯄꯥ 10 ꯁꯤꯅꯀꯣ ꯃꯌꯥꯝ ꯁꯤꯅꯀꯣ ꯃꯌꯥꯝ 10 ꯄꯤꯕꯤꯅ ꯂꯩꯔꯛꯄ ꯀꯩꯅꯣꯁꯤꯡꯗꯅꯤꯀꯣ ꯁꯤ ꯑꯇꯣꯞꯄꯁꯨ ꯑꯇꯩꯁꯨ ꯀꯔꯤ ꯀꯔꯤꯁꯨ ꯃꯌꯥꯝ ꯂꯩꯔꯩ ꯑꯗꯨ ꯃꯌꯥꯝꯗ ꯑꯁꯤ ꯌꯦꯡꯍꯟꯖꯔꯛꯏꯁꯦ ꯁꯤ ꯃꯌꯥꯝ ꯃꯇꯥ ꯆꯥꯔꯦꯟꯗ꯭ꯔ 10 ꯄꯤꯅ ꯂꯩ ꯊꯥꯖꯤꯜꯂꯦ ꯑꯁꯤꯃ ꯊꯥꯒꯗ ꯋꯥꯠꯂꯤ ꯁꯤ ꯅꯍꯥꯟ ꯌꯨꯝꯗꯒꯤ ꯅꯍꯥꯟ ꯂꯂꯥꯗ ꯆꯠꯄꯗ ꯌꯨꯝꯗꯒꯤ ꯆꯪꯅ ꯁꯤ ꯄꯨꯔꯛꯄꯅꯦꯕ ꯑꯦꯂꯣꯚꯦꯔꯥꯁꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯒ ꯃꯣꯛ ꯑꯃ ꯂꯩꯔꯦ 10 ꯄꯤꯅ ꯁꯤ ꯁꯤꯖꯤꯟꯅꯔꯦꯕꯀꯣ ꯆꯣꯠꯂꯦ ꯏꯁꯤꯡꯗ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯩ ꯊꯤꯅꯕ ꯑꯃꯒ ꯃꯌꯥꯝ ꯑꯁꯤꯒ ꯅꯦꯟꯁꯤꯒꯤ ꯐꯥꯟ ꯃꯆꯥ ꯀꯣ ꯁꯤꯒ ꯁꯤ 10 ꯄꯤꯕꯤꯅꯤ ꯃꯌꯥꯝ ꯄꯣꯠꯁꯤꯕꯨꯗꯤ ꯈꯤꯇꯪ 10 ꯄꯤꯕꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯖꯥꯏꯗ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯅ ꯐꯝꯕꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒ ꯄ꯭ꯂꯦꯠ ꯑꯃꯒ ꯇ꯭ꯔꯦ ꯃꯆꯥ ꯄꯤꯇ꯭ꯔꯨ ꯑꯃꯒ ꯂꯩꯔꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯃꯣꯛꯁꯨ ꯑꯇꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯌꯥꯎꯔꯛꯄꯅꯦ ꯑꯗꯣ ꯄꯨꯝꯅꯃꯛ ꯌꯦꯡꯍꯟꯗ꯭ꯔꯦ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦꯕ ꯁꯤꯗꯤ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯇ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯇꯟ ꯈꯔꯒ ꯍꯧꯖꯤꯛꯃꯨꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯔꯤ ꯏꯁꯤꯡꯃꯨꯛ ꯂꯥꯛꯇꯅ ꯆꯔꯥ ꯋꯥꯟ ꯂꯣꯏꯔꯦꯀꯣ ꯁꯤꯅ ꯍꯧꯔꯒꯦ ꯁꯤ ꯊꯜꯂꯦ ꯌꯥꯝ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯔꯤ ꯃꯣꯛ ꯃꯌꯥꯝꯁꯤꯒ ꯌꯥꯁꯟꯅ ꯊꯝꯍꯧꯔꯦꯕꯀꯣ ꯅꯧꯅꯤꯡꯗ꯭ꯔꯥ ꯃꯌꯥꯝ ꯄꯥꯝꯃꯨꯅ ꯑꯗꯨꯝ ꯆꯥꯍꯧꯔꯕꯅꯤ ꯑꯩꯅ ꯁꯤ ꯃꯌꯥꯝ ꯃꯣꯛꯄꯨ ꯍꯦꯛ ꯌꯥꯁꯟꯕ ꯍꯥꯏꯗꯣ ꯁꯦꯀꯣ ꯏꯃꯨꯡꯒꯤ ꯍꯣꯟꯖꯜꯍꯧꯔꯦ ꯈꯣꯡꯉꯥꯕꯨꯟꯒꯤꯁꯤꯒ ꯂꯩꯔꯦ ꯉꯁꯤ ꯏꯁꯤꯡꯁꯦ ꯀꯣꯡꯒꯣꯟꯅꯤꯀꯥ ꯀꯩꯒꯤꯅꯣ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯣꯟꯗꯁꯨ ꯕ꯭ꯔꯥꯏꯠ ꯀꯔꯤ ꯍꯣꯜꯍꯧꯔꯦ ꯏꯃꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯣꯜꯂꯦ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯃꯣꯛ ꯄꯥꯎ ꯌꯥꯁꯜꯂꯦ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝꯗꯣ ꯄꯨꯡꯗꯣꯟ ꯉꯁꯥꯏ ꯑꯩꯅ ꯄꯨꯡꯗꯣꯟ ꯂꯧꯕꯒꯤ ꯍꯥꯏꯅꯈꯤꯕ ꯃꯤꯗꯣ ꯂꯥꯛꯑꯦꯕꯀꯣ ꯌꯦꯡꯍꯟꯖꯔꯛꯀꯦꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯄꯨꯡꯗꯣꯟ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯁꯣꯟꯗ ꯑꯃ ꯍꯦꯛꯀꯣ ꯄꯨꯈ꯭ꯔꯤ ꯃꯇꯣꯟꯗ ꯑꯃ ꯄꯥꯝꯕꯤ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯤꯗ ꯑꯃ 2, 3 ꯍꯧꯔꯦ ꯁꯤꯅꯤꯀꯣ ꯃꯥ ꯍꯦꯛꯄ ꯂꯥꯛꯏ ꯑꯩꯈꯣই ꯍꯧꯖꯤꯛ ꯏꯁꯤꯡ ꯌꯥꯔꯝꯕꯀꯣ ꯏꯁꯤꯡ ꯌꯥ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯥ ꯍꯥꯟꯅ ꯍꯦꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯃꯥ ꯍꯦꯛꯏ ꯍꯧꯖꯤꯛ ꯍꯦꯛ ꯂꯣꯏꯔ ꯀꯌꯥꯝ ꯍꯦꯛꯄ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯃꯥꯁꯦ ꯑꯗ ꯍꯦꯛꯄꯒꯤ ꯇꯧꯔꯦ ꯍꯦꯛꯄ ꯃꯤ ꯂꯥꯛꯑꯦ ꯑꯣ ꯃꯥ ꯃꯈꯥ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯣ ꯑꯃꯈꯛꯀ ꯄꯤꯌꯨ ꯍꯥꯏ ꯑꯗꯣ ꯕꯦꯒ ꯃꯌꯥꯝ ꯕꯦꯒ ꯑꯃꯈꯛꯀ ꯄꯤꯔꯛꯎ ꯍꯥꯏꯅ ꯕꯦꯒ ꯑꯃ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯃꯥꯒꯤꯗꯣ ꯆꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯄꯤꯒꯥꯏ ꯂꯥꯛꯑꯦ ꯄꯤꯔꯨꯔꯒꯦ ꯀꯩꯅꯣꯒꯤ ꯄꯥꯝꯕꯤꯒꯤꯔꯣ ꯑꯁꯣꯟꯒꯤ ꯑꯣ ꯑꯉꯧꯕꯤ ꯑꯣꯏꯗꯤ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯑꯉꯧꯕꯤꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯁꯤ ꯈꯔ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯖꯣꯏꯁꯅꯥ ꯎꯅꯖꯕꯗ ꯈꯔ ꯄꯤꯕꯤꯔꯝꯃꯒꯦ ꯑꯗꯩ ꯃꯊꯪ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄꯗꯕ ꯑꯃꯨꯛ ꯄꯤꯒꯦ ꯆꯤꯆꯦꯗ ꯌꯥꯝ ꯃꯨꯟꯕꯗꯣ ꯂꯧꯍꯧꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯈ꯭ꯋꯥꯡꯖꯥꯃꯤꯅ ꯁꯤ ꯂꯧꯍꯧꯔꯤꯁꯦ ꯄꯤꯊꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯁꯤꯁꯨ ꯑꯊꯤꯕ꯭ꯔꯣ ꯐꯖꯔꯦ ꯃꯌꯥꯝ
ꯐꯖꯔꯦ ꯄꯨꯡꯗꯣꯟꯗꯤ ꯂꯣꯏꯅ ꯁꯦꯅ ꯑꯁꯣꯝꯒꯤ ꯃꯅꯥ ꯄꯥꯏꯕꯁꯤꯡ ꯆꯥꯎꯁꯤꯟꯗ꯭ꯔ ꯄꯨꯝꯅꯃꯛ ꯑꯉꯧꯕꯤꯁꯨ ꯂꯣꯏ ꯆꯥꯎꯔꯝꯃꯅꯤ ꯏꯟꯗ꯭ꯔꯁꯦ ꯁꯣꯅꯤꯁꯨ ꯊꯤꯗ꯭ꯔꯤ ꯁꯤꯅ ꯊꯤꯔꯦ ꯐꯖꯅ ꯃꯨꯜꯂꯦ ꯁꯤꯗꯤ ꯃꯨꯜꯂꯦ ꯃꯌꯥꯝ ꯏꯟꯖꯥꯡ ꯃꯨꯟꯕꯗ ꯄꯨꯔꯔꯣꯏ ꯄꯨꯔꯦ ꯃꯥꯅ ꯏꯟꯖꯥꯡ ꯃꯨꯟꯕꯁꯤꯡꯗ ꯄꯨꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯈꯨꯟꯖꯜꯂꯦ ꯁꯤꯅꯤ ꯏꯟꯖꯥꯡ ꯃꯨꯜꯂꯦ ꯃꯥ ꯌꯣꯟꯕ ꯌꯥꯔꯦꯅ ꯇꯧꯔꯤꯅꯤ ꯑꯗꯨꯁꯨ ꯊꯥꯍꯧꯔꯤꯕ ꯌꯦꯡꯁꯤ ꯕꯦꯒꯇꯨ ꯊꯥꯍꯧꯔꯦ ꯃꯥꯅꯁꯦ ꯏꯟꯖꯥꯡ ꯃꯨꯟꯕꯁꯤꯡꯁꯦ ꯄꯥ ꯄꯨꯗ꯭ꯔꯦ ꯈꯔ ꯐꯖ ꯐꯖꯕꯁꯤꯡꯗꯣ ꯄꯨꯈ꯭ꯔꯦ ꯀꯩꯅꯣꯗꯣ ꯃꯥꯡꯗꯩꯁꯤꯔꯣ ꯁꯨꯃꯥꯏꯅ ꯈꯔꯁꯨ ꯂꯧꯕꯗꯨ ꯍꯥ ꯑꯁꯪ ꯃꯨꯟꯅꯕꯁꯤꯡꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯌꯧꯔꯗꯤ ꯆꯥꯕꯁꯨ ꯌꯥꯏ ꯁꯤ ꯃꯅꯥ ꯊꯥꯖꯤꯜꯂꯝꯗ꯭ꯔꯦ ꯁꯤꯅꯤꯀꯣ ꯌꯥꯝ ꯄꯥꯝꯃꯨꯗ꯭ꯔꯦ ꯁꯤ ꯁꯨꯛꯌꯥꯝꯁꯦ ꯀꯃꯥꯏꯅ ꯆꯥꯅꯤ ꯑꯉꯧꯕꯗꯨꯅꯤ ꯑꯩꯅ ꯆꯥꯅꯤꯡꯉꯤꯗꯣ ꯑꯉꯧꯕꯗꯣ ꯑꯃꯐꯥꯎ ꯐꯪꯗꯕ ꯍꯣꯏ ꯃꯥ ꯄꯨꯡꯗꯣꯟꯅ ꯕꯤꯛ ꯊꯜꯂꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯄꯨꯡꯗꯣꯟꯁꯤꯗꯤ ꯂꯣꯏꯔꯦꯗ ꯑꯇꯩꯁꯨ ꯄꯥꯜꯂꯤꯗ꯭ꯔꯥ ꯆꯜꯂꯔꯣꯏ ꯕꯥꯜꯇꯤꯟꯗ ꯊꯥꯡꯅ ꯄꯨꯔꯒꯦ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯍꯣꯏ ꯃꯌꯥꯝ ꯄꯨꯡꯗꯣꯟꯅ ꯁꯤꯃ ꯂꯩꯍꯧꯔꯦ ꯁꯤ ꯕꯥꯜꯇꯤꯟ ꯑꯃꯀꯣ ꯁꯤ ꯈꯔ ꯃꯨꯟꯕ ꯍꯦꯟꯖꯜꯂꯛꯑꯦꯅ ꯃꯥꯅ ꯄꯨꯗ꯭ꯔꯦꯕ ꯁꯤꯃ ꯂꯩꯍꯧꯔꯦ ꯁꯤ ꯈꯔ ꯆꯥ ꯈꯔ ꯌꯦꯡꯒꯅꯤ ꯍꯪꯉꯒ ꯃꯣꯏꯁꯨ ꯆꯥꯟꯅꯒꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯉꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯄꯀꯧꯔꯥꯅꯦꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯒ ꯉꯁꯤꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯎꯅꯗꯕ ꯉꯔꯥꯡ ꯃꯪꯗꯁꯨ ꯎꯔꯝꯃꯤ ꯎꯅꯤꯡꯉꯦꯕ ꯑꯩꯁꯨ ꯑꯗꯨꯅ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯝꯃꯒꯀꯣ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯤꯔꯥꯃꯤꯁꯁꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯄꯀꯧꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯆꯥꯅꯨꯄꯥꯁꯨ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯗꯣ ꯃꯥꯁꯨ ꯎꯅꯕ ꯆꯠꯂꯨꯒꯦꯅ ꯇꯧꯕ ꯑꯗꯨꯅ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯗꯣꯛꯑꯦ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥꯅ ꯑꯃ ꯁꯥꯔꯤꯕ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯈꯪꯗꯦ ꯑꯃꯅꯗꯤ ꯀꯣꯟꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯃꯥꯅꯤ ꯎꯅꯤꯡꯉꯤꯃꯤꯅ ꯃꯆꯥꯗꯣ ꯑꯗꯣ ꯆꯠꯂꯨꯔꯒꯦ ꯃꯅꯨꯡꯗꯗꯤ ꯆꯪꯕ ꯐꯪꯉꯣꯏꯀꯣ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯍꯥꯟꯅ ꯍꯣꯔꯦꯟ ꯈꯔ ꯀꯩꯅꯣ ꯇꯧꯕꯒꯤ ꯁꯨꯇꯤ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯒꯦꯠꯇꯩ ꯑꯗꯨꯝ ꯌꯦꯡꯖꯍꯧꯗꯣꯏꯃꯤꯗ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯀꯧꯔꯥꯗꯁꯦ ꯍꯧꯕ ꯂꯣꯏꯔꯁꯤ ꯂꯥꯁꯀꯤ ꯄꯀꯧꯔꯥꯅꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯁꯤꯅ ꯐꯥꯒꯤꯗꯧꯕꯅꯤꯗ ꯑꯗꯣ ꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤ ꯈꯔ ꯀꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯋꯥ ꯉꯥꯡꯉꯤꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯄꯨꯔꯥ ꯈꯜ ꯂꯣꯏꯔꯦ ꯍꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯄꯀꯧꯔꯥꯗꯣ ꯁꯣꯛ ꯇꯧꯅ ꯃꯍꯤ ꯍꯥꯞꯅ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯁꯧꯒꯠꯂꯛꯏ ꯁꯤ ꯃꯌꯥꯝ ꯋꯥꯎ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯅꯝꯗꯤ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯃꯅꯝꯁꯦ ꯆꯥꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦꯗ ꯑꯇꯩ ꯈꯖꯤꯛ ꯈꯔ ꯆꯥꯔꯒ ꯉꯟꯗꯤ ꯉꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯇꯂꯥꯕꯤ ꯇꯧꯔꯅꯤ ꯑꯗꯣ ꯑꯩ ꯉꯁꯤꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ